Hairok Kendra ki MLA Thokchom Radheshyam ki imong manungna Subroto Cup Football Tournament 2022 Sub Junior Boys ki Champion Team oirakraba Hairok Higher Secondary School ki Mahairu Singbu Harau Taramna Oktuna Pukning Thakatkhre. Haukiba September thagi tang tara mangada New Delhi ki Dr. Ambedkar Stadium ta sanaba Under 14 Subroto Football Tournament 2022 ki final match ta Manipur ki Hairok Higher Secondary School na Jharkhand ki Berwa High School bu goal ani sinoda maithiba piram laga tournament adu ki lemzaningai oiraba winner title adu laukibani. MLA Dr. Thokchom Radheshyam ki Hairok Thokchom Laikai da leiba yumda pangthokpa Harau Taramna okpu ki achamba thoram aduda MLA ki apokwa Thokchom Ibo Chauba amadi MLA ki loina bi Thokchom Ongbi Vijaya Lakshmi Hairok Higher Secondary School ki Principal T.I. Nimai School asigi lecturer C.I. Heramani team coach Naurem Bijoy Kumar amasung team manager S.S. Bhumeshwar Susarokya MLA Dr. Thokchom Radheshyam gi loinabi Thokchom Ongbi Vijaya Lakshmi na sanaroi sing adugo pukning thogatpa wafam kaya thamki. Ngasi asi Prophet Muhammad ki mapok nomid Milad un Navini Miladun Nabi ki nungi oiba warul piraduna Sadar Bazar Jame Masjid ki Naib Imam na wafam khara media ki kuthangda phongdorakli. Tasengnamak Allah ki Rasul sallallahu alaihi wasallam masi sangsara sa lengbi ki wasi miyoi ba ko ki damaktadi achauba khudol amani makai dagi Allah ki Rasul sallallahu alaihi wasallam lengat ki matamda arab ki leram li mamong asi the barbaric age of human being amokso the darkest age of human being amokso the age of ignorance haina khanaba zamana jahiliyat ki matamagda miyoi ba haibasi min thakki wani miyoi ba imanungda salam bani dawlata bo miyoi ba amada leigedaba miyoi ba ki miram sa hazabalam sa amazda leigedaba mo khudima ado miyoi ba chelamde mabusikase akan mana asol masingo tuhak tuna chambi asol masinge chanja kam leramde nupi sing nukhra sing ki chanja kam leramde. Ngasi mera gi tara mangani panba punima numit asi mera hau chongba numit ni numit asi ki mapung oiba thauram sana ko nong manung da pangthokli numit asi na ching amri tamgi machil mapa oiba gi mari du hena chesel hali chingmi singna tamda laktuna athen pot lali amadi chingmi tami punna chaklen phangminai chingmi ichil inaw singna makoi gi nat ki oiba jagoi kaya sathek tamduna utli Lining Laishun kaya galoy na napangtok liwa thoram asigi manungda numidang gi matamda wada thawmai yanduna sumang mayay da yungi thawmai mangal asi chingi ichil inaw singda tamgi ichil inaw sing tekta kaidana lairi haibagi paujal pibani haina thazanai numit asina lakpada lamdam asigi Chief Minister Nongthombam Biren yauna saknairaba miyoi kayana ingchikpa nungsi chanana leiba chakhotpa lamdam ama oirasan haina paujelakli. Water Resources Department and Relief Disaster Management Minister Awangbo Nyumaina Awangbo Nyumai Special Scheme for Widow, Widower, Orphan and Disabled ye ahanba phase installment release tawkhre 52 Tamai Assembly Constituency da leiba Lukrabi amadi Orphan da leiba yauna beneficiary chahumda ngarang lupa lakh mari lising yang khai gi senfam singyen thoki scheme asiki makhada beneficiary khudingwakta tha ahum khudingi lupka chaunga bank account transfer tawgani hairi thoram aduda Minister Awangbo Nyumaina laingak na scheme kaya ama puthoklabasu scheme sing aduna thaba khudima konsinba ngamde maram aduna mahaki thagi tolopta ki chada hufu manga voluntary donation tawduna mahaki oibe scheme asi hawdokpani haiki haiba scheme asi tarani to shuba Manipur Legislative Assembly loidi fawba chathagani haina phongdokhi. Assam da Hiteshwar Saikyana Chief Minister Oringai Matamda Home Minister Amit Shah bu Miyana Tamthina Phuki haina phongdoki ba wafam adu Assam gi Congress spokesperson Bobita Sharma na akan maong da condemn tawkhre wafam asi awang nongpok lamdamda numit humni gi khongchat thungladuna ngarang Assam da party ki oiba rally amada sarup yaduna phongdoki bani Shahana phongdoki ba wafam asi bu yaning da phongdoki baga loinana Bobita Sharma na Shahada Phuki haibasidi chingna da bangamde adubu matam aduda Chief Minister oikiba Hiteshwar Saikyana masing yamlaba miyan gi thawai kalam ki haina phongdoki Aina Thinkraba Lalawlu Priprak Progressive ki Phingang Lanmi Lingkhat ki biki chahi ni futaruk shuba numit October 8 na lakpada Ningtam Lal da thawaina pontha pikhraba pumnamaki mafamda yawalgi kai khumna bo lakli
Ningtam yawol tawriba singna Indiana chawkhat thaurangi thabak paikhatli paikhate haibagi matangda wafam thamningde maramdi development leidabadagi ningtam iho haurakhiba natte haina Pripak Progressive ki chairman Longjam Paliba Maitaina khudek piduna thadorakpa cherol amana phongdorakli India laingakta chawkhat semkat tawbiganu haikibasu leite adubu Manipur bu chawkhat semkat laihandana loichen oina thamnanaba India gi launam tawba senmit amasung laingaki thaurang kaya laiki haibadudi miyamda thamlakli Englishing amaga jamapan nifumapan gi annexation miyamgi laingak leiraba ningthauro laingaku party state ta nontha hankiba permit system lauthokiba chawkhat semkat kani haiduna first 5 year 1951 to 56 ta Sizina hankiba haikru manana yomba koti amagi senthang kharaduna takli madudi Indiana burbu matam chupagi loichen oina thamnabagi thaurang tawki haibasini masina maram oiraga anti India gi iho asi tholakibani political gi oiba warep sing asina taklibadi Manipur ga India ga karamba moongda mari thampham thoki haibaduni mikhal mai paklabani miyamgi mihutni haizaribasing asina su chai humudra humdoi mapung faraba political conflict ki haurakfam maru khangfam thokpani surrender drama utpa India ki mayok talaiba miyoyam silaktrega haibadudi Delhi ki manglanda mangaknaba wangangni democracy gi laisangni hairiba legislative assembly bu leipung famfam onthoktringaida Indiana khudol tamlakhiba loisanba waraba thodok wathok chinjak mipan tanghaliba project sing mahi tambagi lamda soiriba sing asi wakhal khanthafam thokle laingak liba sing na ngahak ki khanduna miyam gi kana ba piba malhalliba thaurang singda miyam na henjan na thaja ba thambiganu haina makhata na paujelakli Haukiba pungkun marida India da nauna miyoi lising ani chatret yankai taru COVID positive oire laikidaba migi masing nakun mathoini fagalapagi changchada manfutara nipan ga 10.8 manga oiri apun ba confirm case na koti mari lakh ni futaru lising tarani thoiga supna tara humdo yaukre active case na lising ko nipan chamnga manfutara humdoini laina asna maram oiraga laikidaba migi masing na lakh manga lising ko nipan chatret manfutara mapani laina asidagi nabu faduna discharge tawkiba migi masing na koti mari lakh ni fu sing yang mari chatru kun mathoini laina asidagi ngap thokna ba vaccine ka thokiba apun ba mi ki masing na koti chani tara ni 5 lakh manfutara hundoi lising tara mari chamri kun gani to henkhre malengu ena covid lai chatna khwaidi gena sokhala bale bak sing gi manung da USA na ahan ba India na ani shuba amadi France na on shuba da lairi awang nongpok state ki oina Assam na ahan ba Mizoram na ani shuba amadi Manipur na on shuba da lairi